Abe pakhatna Sinthoibada call tawrai. Da Sinthoiba. Kay lerage abe? Da Sinthoiba thoido ngasi manaw nupigi birthday ni haine chatkibani. Hotel amada. Ado da Sinthoiba ayam chingnai. Thoibo amukta senabiyo. Kay hotel dani haige? Abena hotel maming du hairo matung phone du thamkhre. Sinthoiba mikup amata sonthadana gari du thaudokduna Abena hairakpa hotel aduda lai. Ma manung di changde adubu hotel adugi ka amada changlaktuna CCTV footage yengi. Makhoina party tawriba ka adu yenglakpada ure be mana nganthoi puthokduna chatkibadu. Makhoi anina chatkhiba maikaidu tanaduna adumak yengi. Ngaihak leiraga bema phone da wari saraga thoki ka adusu mapandagi lok toksilami. Sinthoiba masadu sauningbana loire adubu yenglage haina ngaihak adum yengi. Akonbada Sinthoiba sauningna chatke haina tholakpada mama masadu thengnabani. Makhoi chatkhraga Sinthoiba nganthoina leiriba ka adu tamna chattuna thong du hangdoi. Ngambana noklaga sofa du da phone metlaga leirami. Nganthoina ngambagi manakta leptuna thong hango haiduna kaptuna haijari. Sinthoiba nganthoina kappadu uraga sauna changsinduna ngambabu nakcheptagi kaurai. Ngamba makhada sitlaga tai. Nganthoisu kina Sinthoibagi marumda leptuna lei. Sinthoiba sauna amu ngambabu furit paiduna singkhatli. Aina kay harawa na tanong da. Adu maktada. Nang naibu si tenatra. Ngambana amu Sinthoiba bu kauthorai. Sinthoiba maning kitang hali. Adubu amu nungsitki mamang thaduna Sinthoibana ngambabu konjilaga namsinduna fuba hawi. Sinthoibadi masa faba wang chawbanina adum laina ngambabu fure. Ngambadi masa phawba lengba ngamdre. Sinthoibana police kauduna ngambabu sinaramlaga nganthoibu puduna lai. Sinthoibagi wahaidu taraga nganthoidi magi mataroi abebu nungsiba asum helai. Ngaihak leiraga abesu be mohoida laktuna nganthoiga Sinthoibaga leirambaduda abe nganthoigi managa changsilli. Thoi nang kasu tawdaba natro? Nganthoi handakti abegi wahai taraga momo nokladuna kasu tawdre. Abena da Sinthoiba bu aina hainingai leitana thagachari aigi itabu asoyangam yauduna pubirakpagi. Sinthoiba nokfoi tawraga Nang nataji ngasidagi laisafam haidongi. Nganthoiga abegasu Sinthoibada ngakna yengi. Ibe mana ahal ama leise karini haina khanginoi ha. Sinthoibana Nang bu ahalo haije. Aidi juda leiba lamok malure nasaktuga. Ibe mana nangi se miu sitriba haibudro ha. Police taklaga nanam dute kai fudat haluro ha. Police. Ama hero duzune adale hoy. Pulap leminaroge haibro noi hom. Ibema tumina laikre. Sinthoiba abeda onsilaga Tindola chalage dana. abe noklaga haima aidi ikaw kawe langlikanda karinta sa pizza hodre kamay daw niya. Sinthoiba ngangang dana thoki. Lauda karim pijadra su kaide da. Abega nganthoigasu Sinthoibagi tung inaki. Bemaga ibemagadi sauna yengduna lay. Gari makhong yaurabada Sinthoibana gari gi thong du hangdoklaga nganthoida yenglai. Anidu ngakna Sinthoibada yengi. Sinthoibana Kakhalo. abe ngakna kanabuno. Thoine kakhalo. Nganthoina kaigi aide. Aina ngasai kai haigi. Anidu gyan tade ngakna yengduna lay. Sinthoibana Yare khara ngakladi law hai. abena aidi puroidro haisiba. Chen bada mamana bi yauna ro haisiba. Abena chendoiba. Sinthoibana Yare pung tare tara bane thoi. nganthoina kaino ai ngamoi ko Ngamroi. ngamoi haibane. Sinthoiba makhwang melaga Pammaga thangatri gandane yam thuna kakhalo. abe nganthoigi nakongda chirol tawrai. Chatlo da Sinthoibagi matung ina horo haiba.
ꯌꯨꯝꯗ ꯆꯪꯉꯗꯤ ꯑꯃꯨꯛ ꯌꯥꯔꯔꯣꯏ ꯃꯣꯏ ꯑꯍꯨꯝꯗꯨꯅ ꯀꯩꯅꯣ ꯑꯕꯦ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯨ ꯅꯨꯡꯁꯤꯅꯗꯦ ꯀꯣꯏꯁꯨ ꯀꯣꯏꯅꯗꯦ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯅꯣ ꯉꯥꯟꯊꯣꯏꯁꯨ ꯈꯔ ꯍꯧꯅ ꯍꯥꯏꯈꯤꯕꯅꯤ ꯁꯤꯟꯊꯣꯏꯕꯅ ꯑꯩꯅ ꯅꯍꯥꯟꯅ ꯀꯣꯏꯅꯁꯤ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯕꯗꯤ ꯌꯥꯕ꯭ꯔꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯦꯜꯂꯝꯗꯥꯏꯁꯤꯗ ꯅꯨꯡꯁꯤꯅꯗꯦ ꯀꯥꯏꯅ ꯅꯪ ꯌꯥꯝ ꯍꯧꯔꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏꯕꯨ ꯄꯝꯃꯒ ꯒꯥꯔꯤꯗ ꯊꯥꯡꯒꯠꯈꯤ ꯑꯕꯦꯗꯤ ꯅꯣꯛꯂꯒ ꯑꯗꯨꯝ ꯂꯩ ꯊꯥꯗꯣꯛꯑꯣ ꯀꯩꯅꯣ ꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯁꯤꯟꯊꯣꯏꯕ ꯈꯨꯝꯗꯦ ꯒꯥꯔꯤꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯃꯥꯁꯨ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ ꯑꯕꯦꯁꯨ ꯅꯣꯛꯂꯒ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯕꯦꯒꯤ ꯃꯃꯥꯅ ꯊꯣꯏ ꯀꯃꯥꯏ ꯇꯧꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯕꯦ ꯅꯣꯛꯂꯒ ꯇꯧꯗ꯭ꯔꯦ ꯏꯃꯥ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯆꯠꯈ꯭ꯔꯦ ꯍꯥꯏꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯣ ꯅꯨꯄꯥ ꯃꯌꯨꯝꯗꯅꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯕꯦꯒꯤ ꯃꯃꯥ ꯑꯗꯨ ꯉꯛꯅ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯅꯨꯄꯤ ꯂꯩꯕꯗꯨꯔꯣ ꯅꯠꯇꯦꯗ ꯏꯃꯥ ꯑꯃꯅꯦ ꯅꯍꯥꯟꯃꯨꯛ ꯁꯤꯗ ꯂꯥꯛꯂꯝꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯃꯥꯗꯨ ꯅꯣꯛꯂꯒ ꯍꯩꯃꯥ ꯍꯩꯃꯥ ꯃꯤꯅ ꯇꯥꯔꯒ ꯅꯪꯕꯨ ꯐꯖꯐꯝ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯥꯏꯅ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯏꯃꯥ ꯊꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯩꯅ ꯈꯪꯉꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯨꯅꯅꯦ ꯃꯥꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯂꯩꯔꯗꯤ ꯃꯥꯅꯦ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯗꯅꯦ ꯁꯣꯔ ꯍꯣꯜꯂꯝꯃꯔꯣꯏ ꯍꯥꯠꯇꯣꯛꯄꯤꯗꯅ ꯆꯦꯟꯈ꯭ꯔꯤꯁꯦ ꯐꯔꯕꯅꯦ ꯕꯤꯃꯣꯜ ꯍꯣꯏꯗꯤ ꯈꯪꯂꯝꯈꯤꯔꯣꯏꯅꯦ ꯍꯩꯗꯣꯛꯄꯗꯣ ꯕꯥꯆꯧ ꯍꯣꯏꯗ ꯆꯠꯍꯟꯒꯦ ꯁꯣꯝꯗ ꯂꯥꯛꯑꯗꯤꯅꯦ ꯍꯣꯡꯂꯣꯏ ꯍꯥꯏꯔꯛꯀꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯅ ꯁꯣꯝꯗꯅ ꯔꯥꯅꯤ ꯃꯆꯥ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯉꯥꯏꯔꯤ ꯐꯣꯟ ꯐꯪꯉꯤ ꯄꯥꯏꯗꯦ ꯔꯥꯅꯤ ꯃꯥꯡꯒꯣꯟꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯎꯏꯔꯤ ꯒꯦꯠꯂꯣꯝꯗꯒꯤ ꯍꯣꯔꯣꯟ ꯈꯣꯡꯂꯛꯄꯗꯨꯗ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯆꯦꯟꯊꯣꯛꯇꯨꯅ ꯒꯦꯠꯇꯨ ꯍꯥꯡꯉꯤ ꯁꯤꯟꯊꯣꯏꯕꯁꯨ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯕꯗ ꯃꯃꯥ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯁꯤꯜꯂꯤ ꯔꯥꯅꯤꯅ ꯆꯩꯗꯅꯕ ꯅꯣꯛꯁꯤꯟꯅꯔꯤꯅꯦ ꯅꯪꯒꯤꯁꯦ ꯍꯥ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯅꯪꯅ ꯍꯜꯂꯛꯏꯁꯤꯕꯨ ꯍꯥꯏꯕꯅꯦ ꯊꯣꯏꯕ ꯁꯤꯟꯊꯣꯏꯕ ꯃꯃꯥꯗ ꯑꯃꯨꯛ ꯅꯣꯛꯁꯤꯜꯂꯒ ꯏꯃꯥ ꯉꯁꯤ ꯃꯤ ꯍꯦꯜꯂꯛꯄ ꯑꯗꯨꯒꯤ ꯊꯦꯡꯗ ꯌꯥꯗꯕ ꯔꯥꯅꯤ ꯉꯛꯅ ꯀꯅꯥ ꯃꯤ ꯍꯦꯜꯂꯛꯏꯕ ꯃꯥ ꯑꯃ ꯍꯦꯟꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗꯤ ꯋꯥꯔꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯦꯜꯂꯛꯏꯗꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯁꯤꯟꯊꯣꯏꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯥꯀꯣꯡꯗ ꯂꯣꯟꯅ ꯍꯣ ꯅꯃꯧ ꯅꯨꯄꯤ ꯔꯥꯅꯤ ꯍꯔꯥꯎꯅ ꯍꯥ ꯀꯗꯥꯏ ꯑꯁꯦꯡꯕꯔꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯐꯥꯒꯤ ꯑꯃꯨꯛ ꯇꯧ ꯂꯩꯌꯨ ꯍꯥꯏꯔꯣ ꯃꯅꯨꯡꯗ ꯁꯥꯎꯖꯟꯅꯔꯒ ꯐꯝꯃꯒ ꯂꯩꯔꯕꯅꯤ ꯔꯥꯅꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯅꯨꯄꯤ ꯑꯃ ꯐꯝꯃꯒ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯕꯦꯝꯃ ꯂꯥꯛꯑꯣꯅꯦꯍꯦ ꯏꯃꯨꯡ ꯆꯪꯂꯁꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯣꯛꯂꯁꯤ ꯍꯧꯖꯤꯛꯅꯦ ꯁꯥꯎꯗꯨꯅ ꯀꯔꯤ ꯀꯥꯟꯅꯅꯤ ꯁꯤꯟꯊꯣꯏꯕ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯅꯣ ꯃꯥ ꯕꯦ ꯑꯃ ꯅꯠꯇꯦ ꯁꯤꯁꯦ ꯊꯣꯏꯅꯦ ꯊꯣꯏ ꯍꯩꯃꯥ ꯏꯆꯥ ꯊꯣꯏ ꯍꯣꯏꯔꯦ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ ꯑꯗꯨꯒ ꯕꯦ ꯑꯃ ꯀꯥꯏꯅ ꯕꯦ ꯑꯃꯗꯣ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯏꯃꯥꯕꯣ ꯀꯩꯅꯣꯅꯦꯍꯦ ꯃꯁꯤ ꯑꯉꯥꯎꯕꯁꯤꯕꯣ ꯕꯦ ꯑꯃ ꯍꯥꯏꯁꯤꯗꯤꯅꯦ ꯅꯨꯄꯤ ꯃꯆꯥꯗ ꯕꯦ ꯑꯃ ꯍꯥꯏꯅ ꯀꯧꯅꯩ ꯑꯗꯨꯒꯤ ꯑꯗꯨ ꯍꯥꯏꯔꯨꯕꯅꯤꯅꯦꯍꯦ ꯃꯁꯤꯗꯤ ꯑꯗꯨ ꯑꯣꯏꯁꯨ ꯍꯩꯅꯗꯦ ꯔꯥꯅꯤ ꯃꯆꯥꯒ ꯃꯥꯟꯅꯔꯨꯗ꯭ꯔꯦ ꯉꯥꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ ꯑꯩꯈꯣꯏꯗꯕꯣ ꯁꯤꯟꯊꯣꯏꯕꯅ ꯌꯥꯔꯦꯗ ꯈꯔ ꯁꯥꯎꯔꯗꯤ ꯀꯣꯛ ꯀꯨꯝꯊꯔꯣ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯄꯪꯈꯣ ꯍꯥꯏꯕ꯭ꯔꯣ ꯉꯥꯟꯊꯣꯏ ꯃꯇꯣꯝꯇ ꯏꯀꯥꯏꯗꯨꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯁꯤꯟꯊꯣꯏꯕꯅ ꯑꯣ ꯅꯪꯒꯤꯁꯦ ꯄꯝꯕ ꯉꯥꯏꯔꯤꯅꯤꯅ ꯅꯠꯇ꯭ꯔꯣ ꯔꯥꯅꯤꯅ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯪꯕꯣ ꯑꯉꯥꯡꯁꯦ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯅꯤ ꯁꯤꯟꯊꯣꯏꯕꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯒꯥꯔꯤ ꯁꯣꯗꯨ ꯃꯈꯨꯠꯇ ꯎꯪꯂꯒ ꯆꯪꯈ꯭ꯔꯦ ꯔꯥꯅꯤꯒ ꯊꯣꯏꯒꯁꯨ ꯆꯪꯂꯛꯏ ꯁꯤꯟꯊꯣꯏꯕꯗꯤ ꯃꯊꯛꯇ ꯑꯗꯨꯝ ꯀꯥꯈ꯭ꯔꯦ ꯔꯥꯅꯤꯒ ꯉꯥꯟꯊꯣꯏꯒ ꯁꯣꯐꯥ ꯊꯥꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯀꯨꯟꯖꯣꯁꯨ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯟꯊꯣꯏ ꯂꯥꯛꯄꯗꯨꯗ ꯀꯨꯟꯖꯣ ꯉꯛꯅ ꯏꯆꯥ ꯊꯣꯏ ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯏꯕ ꯉꯥꯟꯊꯣꯏꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯂꯨꯛꯊꯗꯨꯅ ꯑꯗꯨꯝ ꯂꯩ ꯔꯥꯅꯤꯅ ꯀꯩꯅꯣ ꯏꯃꯧꯅꯦ ꯀꯩꯅꯣꯅꯦ ꯏꯃꯧ ꯍꯥꯏꯁꯤꯅ ꯀꯅꯥꯒꯤ ꯔꯥꯅꯤ ꯁꯥꯎꯔꯪꯅꯅ ꯍꯣ ꯅꯆꯥꯅꯨꯄꯥ ꯀꯌꯥ ꯁꯨꯒꯦ ꯃꯣꯏ ꯕꯕꯥꯕꯣ ꯀꯨꯟꯖꯣ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯅꯣꯛꯂꯗꯨꯅ ꯏꯆꯥ ꯊꯣꯏꯕꯅ ꯄꯨꯔꯛꯄ ꯐꯔꯦꯗ ꯏꯆꯥ ꯊꯣꯏꯅ ꯏꯃꯧ ꯑꯣꯏꯕꯁꯤꯗꯤ ꯔꯥꯅꯤꯁꯨ ꯅꯣꯛꯇꯨꯅ ꯀꯨꯏꯔꯕꯅꯤ ꯏꯆꯥ ꯊꯣꯏꯁꯦ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯕ ꯑꯩꯅ ꯉꯁꯤꯗꯤ ꯃꯁꯥ ꯃꯁꯥ ꯅꯨꯡꯁꯤꯅꯅ ꯂꯥꯛꯑꯦꯗꯅ ꯅꯥꯀꯟꯗꯒꯤ ꯁꯤꯟꯊꯣꯏꯕꯅ
ꯃꯁꯥꯅ ꯌꯥꯄꯣꯟꯇꯦ ꯏꯃꯥ ꯐꯥꯔꯛꯏꯅꯤ ꯑꯩꯈꯣꯏꯁꯨ ꯀꯣꯏꯅꯗꯦ ꯊꯥꯡꯉꯒꯅꯤ ꯄꯨꯔꯛꯏꯁꯦ ꯉꯥꯟꯊꯣꯏ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯆꯪꯁꯤꯜꯂꯒ ꯐꯨꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯀꯨꯟꯖꯣ ꯉꯛꯅ ꯊꯣꯏ ꯅꯪ ꯗꯗꯥꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯉꯥꯟꯊꯣꯏ ꯏꯀꯥꯏꯕꯗꯤ ꯐꯥꯎꯏ ꯃꯁꯥꯅ ꯌꯥꯗꯅ ꯅꯝꯗꯨꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯗꯤ ꯈꯔ ꯐꯒꯗꯕꯅꯤ ꯑꯗꯨꯕꯨ ꯊꯥꯡꯉꯒ ꯄꯨꯔꯛꯏ ꯍꯥꯏꯕꯗꯨꯗ ꯏꯀꯥꯏꯕ ꯑꯃꯨꯛꯀ ꯍꯦꯜꯂꯤ ꯔꯥꯅꯤꯅ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯉꯥꯟꯊꯣꯏ ꯃꯥꯅꯤ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯀꯨꯟꯖꯣ ꯁꯥꯎꯅ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯍꯥ ꯏꯆꯥꯁꯤ ꯃꯁꯥꯅ ꯌꯥꯗꯅ ꯄꯨꯔꯛꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯁꯤꯟꯊꯣꯏꯕꯅ ꯕꯕꯥ ꯑꯝꯇ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯋꯥꯔꯤꯗꯨ ꯂꯤꯒꯦꯕ ꯃꯔꯝꯗꯣ ꯀꯨꯟꯖꯣ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯤ ꯃꯕꯨꯛꯅꯤꯡꯗ ꯑꯣꯀꯦꯟꯕꯨ ꯌꯥꯝ ꯋꯥꯔꯧꯖꯔꯤ ꯔꯥꯅꯤꯅ ꯐꯔꯦꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯒꯤ ꯀꯔꯤꯁꯨ ꯋꯥꯠꯍꯜꯂꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯔꯥꯅꯤꯅ ꯉꯥꯟꯊꯣꯏꯕꯨ ꯄꯨꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯍꯜꯂꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯤꯔꯤ ꯃꯌꯥꯝꯗꯤ ꯂꯣꯏꯅ ꯆꯥꯅꯔꯦ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯗꯤ ꯆꯥꯛ ꯍꯨꯛꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯀꯨꯟꯖꯣ ꯊꯣꯏꯗ ꯌꯦꯡꯗꯨꯅ ꯏꯀꯥꯏꯒꯅꯨꯅꯦ ꯏꯆꯥꯁꯤꯗꯤ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ ꯅꯍꯥꯟꯈꯩꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯎꯗꯅ ꯃꯈꯣꯏꯁꯨ ꯆꯥꯛ ꯇꯣꯛꯂꯦ ꯔꯥꯅꯤꯅ ꯊꯣꯏ ꯏꯃꯥ ꯇꯧꯔꯒꯦ ꯅꯪ ꯋꯥꯔꯝꯂꯅꯤ ꯆꯪꯉꯣ ꯉꯥꯟꯊꯣꯏꯅ ꯏꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯂꯝꯃꯒꯦ ꯏꯃꯥꯒꯤ ꯀꯥꯗꯗꯤ ꯀꯩꯒꯤꯅꯣ ꯏꯃꯥꯒ ꯇꯨꯝꯃꯤꯟꯅꯁꯦ ꯔꯥꯅꯤ ꯅꯣꯛꯂꯒ ꯍꯩ ꯃꯗꯨ ꯌꯥꯗꯦ ꯆꯠꯂꯣ ꯊꯣꯏꯕꯒꯤ ꯀꯥꯗꯣ ꯃꯊꯛꯀꯤꯅꯦ ꯀꯥꯆꯤꯟ ꯊꯪꯕ ꯀꯥꯗꯨꯗꯅꯤ ꯏꯃꯥꯁꯨ ꯀꯥꯔꯛꯑꯒꯦ ꯅꯪ ꯍꯥꯟꯅ ꯀꯥꯔꯝꯃꯣ ꯑꯗꯣ ꯏꯃꯥꯅ ꯑꯅꯤ ꯇꯨꯝꯕ ꯇꯜꯂꯒꯗꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯀꯥꯗꯨꯗ ꯂꯩꯒꯦ ꯔꯥꯅꯤꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯉꯥꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯇꯥ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯉꯥꯟꯊꯣꯏ ꯆꯠꯅ ꯆꯠꯅ ꯑꯗꯨꯝ ꯌꯦꯡꯉꯤ ꯁꯤꯟꯊꯣꯏꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯉꯥꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯨꯁꯨ ꯊꯥꯗꯣꯛꯇꯦ ꯀꯥ ꯌꯧꯕꯒ ꯁꯤꯟꯊꯣꯏꯕ ꯉꯥꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯇꯨꯅ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯤ ꯉꯥꯟꯊꯣꯏꯅ ꯄꯦꯔꯤ ꯄꯦꯔꯤ ꯀꯩꯅꯣ ꯗꯗꯥ ꯑꯩ ꯏꯃꯥꯒ ꯇꯨꯝꯗꯣꯏꯅꯦ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯅꯋꯥꯒ ꯇꯨꯝꯗꯅ ꯀꯅꯥꯒ ꯇꯨꯝꯒꯦ ꯈꯜꯂꯤꯅꯣ ꯍꯥ ꯑꯩ ꯉꯝꯃꯣꯏ ꯏꯃꯥꯒ ꯇꯨꯝꯗꯣꯏꯅꯦ ꯀꯥꯈꯠꯂꯣ ꯐꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯉꯥꯟꯊꯣꯏ ꯀꯥꯗꯦ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩ ꯀꯥꯈꯠꯂꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯇꯜꯂꯦ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯌꯥꯝ ꯊꯨꯅ ꯀꯥꯎ ꯅꯠꯇ꯭ꯔꯗꯤꯅꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯑꯉꯥꯡ ꯃꯆꯥꯗꯧꯅꯅꯦ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯑꯗꯤꯅꯦ ꯀꯥꯎ ꯌꯥꯝ ꯊꯨꯅ ꯉꯥꯟꯊꯣꯏ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯈꯣꯡ ꯃꯣꯠꯂꯦ ꯆꯪꯉꯣ ꯑꯁꯤꯗ ꯋꯥꯁꯔꯨꯝ ꯂꯩꯕꯅꯦ ꯑꯁꯤꯗꯅꯦ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯛ ꯉꯥꯟꯊꯣꯏ ꯇꯞꯅ ꯆꯪꯈꯤ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄꯗ ꯁꯤꯟꯊꯣꯏꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯁꯤꯟꯊꯣꯏꯕ ꯐꯣꯟꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯣꯏꯅꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯊꯣꯛ ꯇꯧꯒꯦ ꯅꯪꯅ ꯋꯥꯕꯤꯕꯁꯦ ꯋꯥꯕꯤꯗꯀꯣ ꯏꯕꯦꯝꯃ ꯋꯥꯕꯤꯌꯨꯒ ꯍꯥꯏꯗꯦꯀꯣ ꯉꯥꯟꯊꯣꯏ ꯏꯕꯦꯝꯃ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅ ꯀꯥꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯁꯣꯐꯥꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯩ ꯁꯤꯟꯊꯣꯏꯕꯁꯨ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯏ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯂꯣꯏꯔꯕꯣ ꯇꯨꯝꯃꯨꯂꯣ ꯉꯥꯟꯊꯣꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯃꯄꯤꯁꯨ ꯇꯞꯅ ꯇꯥꯔꯛꯏ ꯁꯤꯟꯊꯣꯏꯕ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯊꯣꯏ ꯅꯪꯕꯣ ꯉꯁꯥꯏꯒꯤꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯒ ꯀꯞꯄꯤꯔꯣ ꯌꯥꯔꯦꯇꯣ ꯑꯗꯨꯒꯤꯕꯨ ꯉꯥꯟꯊꯣꯏ ꯁꯤꯟꯊꯣꯏꯕꯗ ꯋꯥꯔꯧꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯗꯗꯥꯅ ꯑꯩ ꯃꯐꯝꯁꯤꯗ ꯄꯨꯔꯛꯏꯁꯦ ꯑꯩꯁꯤꯕꯨ ꯑꯃꯨꯛ ꯋꯥꯍꯟꯒꯦ ꯑꯩꯕꯨ ꯑꯣꯠꯈꯤꯒꯦ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯊꯣꯏ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯉꯥꯟꯊꯣꯏ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯒꯦ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯣ ꯍꯧꯖꯤꯛꯃꯛ ꯇꯥꯅꯤꯡꯗꯦꯀꯣ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯝꯃꯒꯦ ꯅꯪꯕꯣ ꯇꯥꯅꯤꯡꯗꯦ ꯑꯩ ꯗꯗꯥꯅ ꯅꯨꯡꯁꯤꯅꯕ ꯂꯩꯅ ꯂꯩꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯃꯨꯛ ꯄꯨꯔꯛꯏꯕꯅꯣ ꯀꯅꯥꯅ ꯍꯥꯏꯕ ꯑꯗꯨꯅ ꯑꯩ ꯈꯪꯉꯤ ꯂꯣꯏꯅ ꯗꯗꯥꯅ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯏ ꯑꯩ ꯈꯪꯉꯣꯏꯅ ꯈꯜꯂꯤꯗꯣ ꯅꯨꯄꯥ ꯅꯣꯏꯁꯦ ꯊꯥꯖꯕ ꯌꯥꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯋꯥꯍꯟꯒꯦ ꯈꯟꯅ ꯂꯥꯛꯄꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏ ꯃꯄꯤꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯑꯗꯨꯝ ꯀꯞꯄꯤ ꯁꯤꯟꯊꯣꯏꯕ ꯊꯦꯝꯁꯨ ꯊꯦꯝꯗꯦ ꯋꯥꯁꯨ ꯉꯥꯡꯗꯦ ꯁꯤꯟꯊꯣꯏꯕ ꯋꯥ ꯉꯥꯡꯗꯕꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯐꯃꯨꯡꯗꯨ ꯐꯖꯅ ꯁꯦꯝꯖꯤꯜꯂꯤ ꯁꯤꯟꯊꯣꯏꯕꯅ ꯇꯨꯝꯃꯨ ꯂꯥꯛꯑꯣ ꯉꯥꯟꯊꯣꯏ ꯈꯨꯝꯗꯦ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩ ꯁꯤꯟꯊꯣꯏꯕ ꯅꯣꯛꯂꯒ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯊꯣꯏ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯣ ꯍꯥꯏꯕꯅꯦ ꯆꯦꯜꯂꯛꯑꯕꯁꯤꯗ ꯊꯤꯜꯂꯣ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣꯕ ꯅꯪꯕꯨ ꯑꯩ ꯆꯦꯟꯗꯦ ꯌꯥꯝ ꯊꯨꯅ ꯊꯤꯜꯂꯣ ꯍꯥꯏꯕꯅꯦ ꯅꯨꯄꯥ ꯅꯣꯏꯁꯦ ꯑꯩ ꯌꯥꯝ ꯀꯤꯖꯩ
ꯁꯤꯟꯊꯣꯏꯕ ꯅꯣꯛꯂꯒ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯝꯃꯤ ꯑꯗꯨꯒ ꯁꯣꯐꯥꯗ ꯉꯥꯊꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪꯅ ꯆꯦꯟꯗ꯭ꯔꯁꯨ ꯑꯩꯅ ꯆꯦꯜꯂꯤꯁꯤꯗꯤ ꯂꯥꯛꯑꯣꯕꯀꯣ ꯉꯥꯟꯊꯣꯏ ꯈꯨꯝꯗꯕꯤ ꯑꯗꯨꯝ ꯀꯞꯂꯤ ꯁꯤꯟꯊꯣꯏꯕ ꯉꯥꯟꯊꯣꯏꯒꯤ ꯇꯥꯔꯛꯂꯤꯕ ꯁꯝꯗꯨ ꯈꯣꯝꯒꯠꯄꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯑꯋꯦꯅꯦ ꯑꯋꯦ ꯉꯥꯟꯊꯣꯏ ꯁꯤꯟꯊꯣꯏꯕꯗ ꯐꯠ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯑꯗꯨꯃꯥꯏ ꯌꯦꯡꯂꯛꯀꯅꯨ ꯍꯥꯏ ꯉꯥꯟꯊꯣꯏ ꯀꯞꯈꯩ ꯀꯞꯄꯨꯔꯒ ꯏꯀꯥꯏꯗꯨꯅ ꯑꯃꯨꯛ ꯅꯣꯟꯊꯈꯤ ꯁꯤꯟꯊꯣꯏꯕꯅ ꯉꯥꯟꯊꯣꯏꯒꯤ ꯃꯆꯥꯗꯨ ꯃꯥꯡꯒꯣꯜꯂꯣꯝꯗ ꯑꯣꯟꯁꯤꯜꯍꯜꯂꯤ ꯑꯗꯨꯒ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯉꯥꯟꯊꯣꯏꯒꯤ ꯈꯗꯥꯡꯗ ꯈꯤꯇꯪ ꯄꯥꯏꯔꯒ ꯅꯣꯟꯈꯠꯍꯜꯂꯤ ꯏꯀꯥꯏꯔꯤꯕ ꯀꯥꯏꯗꯨꯔꯣ ꯉꯥꯟꯊꯣꯏ ꯁꯤꯟꯊꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯁꯤꯈꯛ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏ ꯐꯃꯨꯡꯗꯨꯗ ꯐꯠ ꯀꯥꯈꯤ ꯁꯤꯟꯊꯣꯏꯕꯁꯨ ꯅꯣꯛꯇꯨꯅ ꯐꯃꯨꯡ ꯅꯥꯀꯟꯗꯨꯗ ꯐꯝꯊꯩ ꯆꯦꯞꯅ ꯍꯤꯞꯂꯤꯕ ꯉꯥꯟꯊꯣꯏꯗꯨ ꯁꯤꯟꯊꯣꯏꯕꯅ ꯐꯝꯂꯛꯄꯗꯨꯗ ꯄꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯀꯩꯅꯣ ꯅꯪ ꯁꯤꯗ ꯇꯨꯝꯗꯣꯏꯔꯣ ꯁꯤꯗ ꯇꯨꯝꯗ꯭ꯔꯗꯤ ꯀꯥꯏꯗ ꯇꯨꯝꯃꯣ ꯍꯥꯏꯅꯣ ꯑꯩꯕꯣ ꯉꯥꯟꯊꯣꯏ ꯍꯧꯒꯠꯇꯨꯅ ꯃꯣꯟ ꯑꯃꯒ ꯐꯤ ꯃꯆꯥ ꯑꯃꯒ ꯄꯨꯗꯨꯅ ꯊꯣꯛꯈꯤ ꯁꯤꯟꯊꯣꯏꯕ ꯉꯛꯅ ꯀꯥꯏꯗꯅꯣ ꯅꯪꯒꯗ ꯇꯨꯝꯃꯣ ꯑꯩ ꯁꯣꯐꯥꯗ ꯇꯨꯝꯒꯦ ꯇꯧꯕꯅꯤ ꯁꯤꯟꯊꯣꯏꯕ ꯁꯨꯛꯂꯞ ꯇꯧꯅ ꯀꯩꯒꯤ ꯅꯪꯗꯤ ꯑꯗꯨꯗ ꯑꯩ ꯍꯩꯅꯗꯦ ꯑꯗꯨꯅꯅꯦ ꯑꯣꯍꯣ ꯏꯇꯩ ꯏꯅꯥꯎ ꯇꯨꯝꯕꯁꯦ ꯍꯩꯅꯗ꯭ꯔꯦꯕ ꯉꯥꯟꯊꯣꯏ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯁꯤꯟꯊꯣꯏꯕꯗ ꯌꯦꯡꯂꯒ ꯀꯔꯤ ꯏꯇꯩ ꯏꯅꯥꯎ ꯀꯥꯏꯅ ꯑꯩꯁꯦ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯏꯟꯅꯔꯛꯄ ꯃꯥꯟꯕ꯭ꯔꯣ ꯍꯥ ꯁꯤꯟꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪꯅ ꯊꯥꯡꯕꯤꯕꯒꯤ ꯀꯥꯏ ꯍꯥꯏꯌꯨꯅꯦ ꯉꯥꯟꯊꯣꯏ ꯁꯥꯎꯅꯤꯡꯅ ꯐꯩ ꯐꯩ ꯑꯩ ꯍꯌꯦꯡ ꯌꯨꯝ ꯌꯧꯈꯤꯁꯅꯨ ꯀꯩꯗꯧꯏ ꯌꯦꯡꯉꯣ ꯑꯩꯅ ꯉꯥꯟꯊꯣꯏ ꯁꯥꯎꯅ ꯁꯣꯐꯥꯗꯨ ꯇꯨꯝꯈꯤ ꯁꯤꯟꯊꯣꯏꯕꯗꯤ ꯅꯣꯛꯇꯨꯅ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯐꯅ ꯀꯨꯏꯅ ꯉꯥꯟꯊꯣꯏꯅ ꯏꯁꯤꯁꯤꯅ ꯇꯨꯝꯕꯗꯨ ꯁꯤꯟꯊꯣꯏꯕ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ ꯅꯨꯡꯁꯤꯗ꯭ꯔꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯣ ꯃꯇꯤꯛ ꯍꯦꯛ ꯆꯥꯏꯗ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯋꯥꯏꯗ ꯁꯤꯟꯊꯣꯏꯕꯁꯨ ꯃꯁꯥꯗꯨ ꯈꯔ ꯈꯔ ꯎꯏꯊꯔꯛꯏ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯗꯨ ꯏꯪꯂꯅꯤ ꯈꯟꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯒ ꯐꯩꯖꯨꯞ ꯁꯨꯞꯆꯤꯟꯕꯤꯗꯨꯅ ꯁꯤꯟꯊꯣꯏꯕꯁꯨ ꯉꯥꯟꯊꯣꯏꯒꯤ ꯈꯨꯌꯥ ꯑꯗꯨꯗ ꯇꯨꯝꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯉꯥꯟꯊꯣꯏ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯐꯃꯨꯡꯗ ꯂꯩꯔꯝꯕꯗꯨꯗ ꯃꯇꯣꯝꯇ ꯈꯪꯗꯨꯅ ꯍꯣꯏꯃ ꯀꯩꯅꯣ ꯑꯩ ꯉꯔꯥꯡꯁꯤꯗ ꯇꯨꯝꯗꯤꯌꯦ ꯀꯃꯥꯏꯅꯅꯣ ꯀꯨꯝꯊꯒꯦ ꯇꯧꯕꯗ ꯁꯤꯟꯊꯣꯏꯕꯅ ꯈꯨꯌꯥꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕꯗꯨ ꯃꯤꯀꯨꯞ ꯈꯔꯇꯒꯤꯅꯤ ꯊꯨꯅ ꯐꯃꯨꯡꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯃꯥꯅ ꯍꯥꯟꯅ ꯈꯪꯕꯅ ꯀꯩꯁꯨ ꯋꯥꯅꯗ꯭ꯔꯦ ꯀꯅꯥꯝꯇ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯦ ꯁꯤꯟꯊꯣꯏꯕꯗꯤ ꯁꯣꯝꯗ ꯉꯥꯟꯊꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯔꯥꯅꯤꯁꯨ ꯌꯥꯎꯔꯤ ꯊꯤꯕꯗꯨ ꯁꯤꯟꯊꯣꯏꯕ ꯁꯥꯎꯅ ꯏꯃꯥꯁꯨ ꯉꯟꯅ ꯍꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯇꯨꯝꯖꯜꯂꯛꯏꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯒ ꯂꯩꯔꯒ ꯅꯪꯅ ꯁꯦꯟꯅꯧ ꯌꯥꯗ꯭ꯔꯣ ꯍꯥ ꯅꯪꯒꯤ ꯀꯥꯗ ꯇꯨꯝꯃꯤ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯃꯆꯥ ꯂꯥꯎꯅꯗꯨꯅ ꯂꯩꯔꯤꯉꯩ ꯉꯥꯟꯊꯣꯏ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯩꯃꯥ ꯏꯆꯥ ꯊꯤꯔꯤꯅꯦ ꯏꯃꯥꯗꯤ ꯁꯤꯟꯊꯣꯏꯕꯅ ꯅꯪ ꯀꯥꯏꯗ ꯂꯣꯜꯂꯤꯕ ꯑꯩꯈꯣꯏꯅ ꯊꯤꯔꯤꯁꯤ ꯎꯗ꯭ꯔꯣ ꯍꯥ ꯅꯃꯤꯠꯇꯨꯕꯣ ꯉꯥꯟꯊꯣꯏ ꯈꯨꯝꯗꯦ ꯃꯃꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯁꯣꯐꯥꯗ ꯐꯝꯍꯟꯗꯨꯅ ꯉꯥꯟꯊꯣꯏꯅ ꯆꯥ ꯂꯣꯜꯂꯤ ꯄꯨꯡ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯄꯁꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯄꯗ ꯃꯤ ꯂꯥꯛꯄꯒꯤ ꯀꯔꯤꯁꯨ ꯁꯦꯝ ꯁꯥꯔꯝꯗꯦ ꯑꯣꯀꯦꯟ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯀꯨꯟꯖꯣ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯛꯃꯤꯟꯅꯕ ꯑꯅꯤꯗꯨꯁꯨ ꯌꯦꯡꯅꯗꯨꯅ ꯂꯩ ꯂꯦꯞꯂꯒ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯀꯨꯟꯖꯣ ꯆꯪꯁꯤꯜꯂꯤ ꯏꯇꯥꯎ ꯑꯩ ꯑꯃꯨꯛꯇ ꯈꯨꯔꯨꯝꯖꯒꯦꯅ ꯂꯥꯛꯆꯔꯤꯌꯦ ꯑꯣꯀꯦꯟ ꯑꯣꯟꯊꯣꯔꯛꯇꯨꯅ ꯏꯇꯥꯎ ꯀꯩ ꯂꯩꯔꯦ ꯏꯇꯥꯎ ꯄꯥꯎ ꯑꯃ ꯇꯥꯍꯟꯖꯒꯦꯅ ꯂꯥꯛꯆꯕꯅꯤ ꯍꯥ ꯀꯩꯗꯧꯕ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯑꯣꯀꯦꯟꯅ ꯀꯨꯟꯖꯣ ꯍꯣꯏꯕꯨ ꯃꯥꯡꯒꯣꯟꯗ ꯐꯤꯗꯥ ꯊꯥꯗꯨꯅ ꯑꯣꯛꯂꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯇꯥꯎꯕꯣ ꯀꯨꯟꯖꯣꯅ ꯏꯇꯥꯎ ꯑꯩꯗꯤ ꯏꯇꯥꯎꯅ ꯍꯥꯟꯅ ꯈꯪꯂꯝꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯈꯪꯂꯝꯗ꯭ꯔꯦ ꯁꯨꯝꯗꯧꯕꯅꯦ ꯍꯧꯖꯤꯛꯇꯤ ꯏꯕꯥꯏ ꯍꯥꯏꯅ ꯀꯧꯔꯒꯦ ꯏꯕꯥꯏꯒꯤ ꯏꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏ ꯉꯔꯥꯡ ꯑꯩꯒꯤ ꯏꯆꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯄꯥꯎꯁꯤꯃꯇꯪ ꯍꯟꯖꯕ ꯂꯥꯛꯄꯅꯦ ꯑꯣꯀꯦꯟ ꯉꯛꯅ
ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯕꯨ ꯊꯣꯏ ꯏꯃꯨꯡꯗ ꯂꯩꯇ꯭ꯔꯅꯦ ꯑꯩꯗꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯈꯜꯂꯒ ꯅꯨꯄꯥ ꯑꯃꯅ ꯅꯣꯛꯂꯒ ꯏꯕꯨꯡꯉꯣ ꯀꯨꯟꯖꯣ ꯍꯣꯏꯒꯤꯗ ꯂꯩꯍꯧꯔꯦ ꯑꯣꯀꯦꯟꯅ ꯍꯩ ꯅꯣꯏ ꯇꯥꯕ꯭ꯔꯅꯦ ꯍꯦ ꯀꯅꯥ ꯂꯩ ꯆꯥꯒꯗꯨ ꯈꯔ ꯂꯣꯜꯂꯛꯎꯗꯅ ꯑꯗꯨꯒ ꯕꯦꯝꯃ ꯅꯪꯁꯨ ꯅꯪ ꯕꯥꯆꯧꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯁꯣ ꯃꯤ ꯂꯩ ꯈꯪꯗꯦ ꯂꯩꯇꯦ ꯈꯪꯗꯦ ꯏꯕꯦꯝꯃ ꯊꯣꯛꯂꯛꯇꯨꯅ ꯀꯩꯅꯣ ꯆꯥ ꯂꯣꯟꯅꯕ ꯆꯤꯅꯤꯒ ꯂꯩꯇꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯇꯩ ꯀꯧꯗꯧꯔꯤꯕ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯑꯣꯀꯦꯟ ꯀꯨꯟꯖꯣꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯀꯨꯟꯖꯣꯅ ꯃꯔꯛ ꯊꯠꯇꯨꯅ ꯌꯥꯔꯦꯗ ꯑꯗꯨꯗꯤ ꯏꯕꯥꯏ ꯍꯣꯔꯦꯟꯗꯨ ꯈꯔ ꯉꯟꯅ ꯍꯦꯛ ꯊꯤꯜꯂꯛꯑꯒꯦ ꯑꯣꯀꯦꯟꯅ ꯍꯣꯏ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯀꯨꯟꯖꯣ ꯍꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯏꯕꯦꯝꯃ ꯑꯣꯀꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯩꯗꯤ ꯍꯥꯏꯖꯍꯧꯔꯤꯁꯤꯅꯤ ꯂꯨꯍꯣꯡꯕꯒ ꯌꯥꯔꯣꯏꯀꯣ ꯇꯥꯅꯤꯡꯗꯦ ꯃꯃꯥ ꯅꯪ ꯃꯤꯃꯥꯡ ꯃꯃꯥꯡ ꯈꯔ ꯈꯪꯉꯨ ꯑꯉꯥꯡꯗꯣ ꯃꯁꯥꯅ ꯌꯥꯔꯗꯤ ꯍꯣꯡꯅꯤ ꯌꯥꯗ꯭ꯔꯗꯤ ꯍꯣꯡꯂꯣꯏ ꯀꯩꯒꯤ ꯌꯥꯕꯅꯣ ꯅꯨꯄꯥꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯣꯀꯦꯟ ꯈꯨꯝꯂꯝꯗꯕꯤ ꯆꯪꯈ꯭ꯔꯦ